ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯤ ꯂꯩꯖꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯆꯅꯨ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯅꯤꯡꯕ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯊꯨꯡꯍꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯣꯜꯂꯤ꯫ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯒꯤ ꯃꯇꯝꯗ ꯆꯅꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯗ ꯎꯕꯗ ꯇꯣꯝꯕ ꯍꯔꯥꯎꯅ "ꯀꯔꯤ ꯇꯧꯔꯦ ꯆꯅꯨ? ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯒꯦ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ." "ꯄꯥꯕꯨꯡ, ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯏꯇꯥ ꯂꯥꯏꯊꯤ ꯑꯃꯟꯕꯁꯤ ꯅꯠꯇꯅ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯄꯗ ꯑꯌꯥꯕ ꯄꯤꯕꯤꯌꯨꯕ." ꯇꯣꯝꯕ ꯃꯨꯟꯅ ꯈꯜꯂꯨꯕ ꯃꯇꯨꯡꯗ "ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛꯄꯨ ꯃꯄꯥꯟ ꯊꯣꯛꯄ ꯑꯗꯨꯗꯤ ꯏꯅꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯣꯛꯇ꯭ꯔꯕꯗꯤ ꯏꯄꯥ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅꯅꯦ, ꯑꯩꯒꯤ ꯏꯅꯥꯏꯁꯤꯡ ꯑꯗꯣ ꯊꯕꯛ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯣꯏꯅ ꯃꯈꯣꯏꯒ ꯊꯣꯛꯃꯤꯟꯅꯔꯣ꯫ ꯅꯪꯅ ꯈꯪꯉꯤꯗꯨꯃꯛꯅꯤ, ꯏꯄꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤꯗꯣ꯫ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯇꯥꯡꯅ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯗꯨꯗꯒꯤꯁꯨ ꯅꯪꯅ ꯇꯥꯡꯕ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯍꯥꯏꯒꯅꯨꯀꯣ." "ꯄꯥꯕꯨꯡ, ꯑꯩ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯃꯈꯣꯏ ꯌꯥꯎꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ꯫ ꯑꯩ ꯏꯇꯣꯝꯇ ꯆꯠꯆꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯆꯔꯨꯒꯦ꯫ ꯑꯩꯍꯥꯛꯁꯨ ꯁꯔꯤꯠ ꯁꯔꯥ ꯇꯝꯂꯦ, ꯄꯨꯝꯅꯃꯛ ꯍꯩꯖꯔꯦ ꯄꯥꯕꯨꯡ꯫ ꯑꯩꯕꯨꯁꯨ ꯏꯅꯤꯡ ꯈꯔ ꯇꯝꯍꯟꯕꯤꯔꯣꯕ." "ꯃꯗꯣ ꯏꯄꯥ ꯌꯥꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯌꯥꯝꯅ ꯇꯥꯡꯂꯕꯤ ꯂꯟ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯅ ꯃꯗꯨ ꯑꯌꯥꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯅ ꯄꯥꯝꯒꯗꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯂꯩꯔꯦ." "ꯀꯔꯤꯅꯣ? ꯀꯣꯏꯊꯣꯛꯇꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ." "ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ, ꯅꯪꯒꯤꯅ ꯅꯄꯨ ꯑꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯂꯩꯔꯤ꯫ ꯃꯗꯣ ꯅꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯔꯒꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯝꯂꯤꯕ ꯁꯅꯥꯒꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯌꯥꯝꯅ ꯐꯖꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯅꯥꯅ ꯁꯥꯕ ꯀꯣꯏꯔꯣꯛ ꯀꯣꯏꯕ ꯁꯥꯟꯅꯄꯣꯠ ꯃꯈꯜ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯒ ꯆꯅꯨꯗ ꯄꯤꯔꯝꯃꯤ꯫ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯎꯕꯗ ꯆꯅꯨ ꯍꯔꯥꯎꯅ "ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯄꯥꯕꯨꯡ꯫ ꯅꯍꯥꯟ ꯃꯈꯩ ꯏꯐꯝꯗ ꯁꯤꯟꯅꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" "ꯐꯖꯕꯅꯤ꯫ ꯃꯁꯤꯗꯤ ꯐꯖꯕꯇꯁꯨ ꯅꯠꯇꯅ ꯃꯒꯨꯟꯁꯨ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯁꯥꯟꯅꯄꯣꯠꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯄꯨ ꯑꯗꯣ ꯃꯁꯤ ꯎꯔꯒ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ." "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯊꯣꯛꯂꯔꯣꯏ꯫ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯀꯣꯜ ꯑꯗꯨꯗ ꯁꯥꯟꯅꯔꯨꯒꯦ." "ꯐꯔꯦ ꯐꯔꯦ, ꯁꯥꯟꯅꯖꯔꯨꯔꯣ꯫ ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯀꯣ." "ꯍꯣꯏ ꯄꯥꯕꯨꯡ." ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯆꯅꯨ ꯁꯅꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯁꯨꯝ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯔꯗꯨꯅ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯔꯛꯏ꯫ "ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯗꯨꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯗꯕ꯫ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯏꯐꯝꯗꯗꯤ ꯐꯪꯗ꯭ꯔꯦꯀꯣ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤ ꯑꯁꯦ ꯀꯌꯥꯗ ꯇꯦꯟꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯇꯝꯕꯤꯔꯝꯂꯤꯕꯅꯣ꯫ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯐꯠꯇꯕ ꯑꯣꯏꯕꯒꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯃꯥ ꯑꯃ ꯋꯥꯠꯄꯒꯤ ꯃꯩꯆꯥꯛ ꯑꯁꯤ ꯐꯪꯍꯟꯕꯤꯔꯤꯕꯁꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯅꯨ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯌꯥꯗ ꯊꯝꯂꯤꯕ ꯁꯅꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨꯗ ꯐꯠ ꯀꯥꯎꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯦꯟꯈꯤꯗꯨꯅ ꯑꯁꯣꯡꯕ ꯅꯥꯄꯤ ꯑꯃꯒꯤ ꯃꯔꯛꯇ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯃꯗꯨ ꯎꯕꯗ "ꯑꯁ, ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅ ꯄꯣꯠꯁꯛ ꯑꯁꯦ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯩꯕꯤꯕ ꯇꯥꯔꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯅꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯁꯛꯍꯦꯜꯂꯕꯤ, ꯅꯍꯥꯛꯅ ꯊꯤꯔꯤꯕ ꯑꯗꯨ ꯃꯁꯤ ꯑꯣꯏꯔꯕ꯭ꯔꯥ?" ꯆꯅꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯌꯣꯡ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨꯅ ꯌꯥꯝꯅ ꯍꯩꯅꯗꯅ ꯁꯨꯒꯠꯂꯒ "ꯃꯥꯅꯦ,
ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯅꯤ. ꯀꯗꯥꯏ ꯄꯤꯔꯛꯑꯣ. ꯌꯣꯡ ꯑꯗꯨꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯍꯥꯛꯁꯨ ꯅꯪꯒꯤ ꯃꯔꯨꯞ ꯉꯁꯤꯗꯒꯤ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ? ꯅꯍꯥꯛꯀ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯁꯦ. ꯉꯁꯥꯏꯗꯒꯤ ꯅꯍꯥꯛꯄꯨ ꯃꯣꯡꯁꯣꯡ ꯑꯁꯤꯗꯒꯤ ꯎꯖꯕ ꯃꯇꯝꯗ ꯅꯪꯒꯤ ꯐꯖꯔꯕꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯍꯨꯈ꯭ꯔꯦ. ꯌꯥꯔꯕꯗꯤ ꯅꯪꯒ ꯄꯨꯟꯕ ꯑꯁꯤꯗꯗꯤ ꯌꯥꯕꯤꯌꯨ. ꯀꯔꯤ? ꯑꯩ ꯃꯗꯨ ꯉꯝꯂꯣꯏ. ꯅꯁꯛ ꯑꯗꯨ ꯌꯥꯝꯅ ꯊꯤꯕ, ꯀꯨꯆꯨ ꯃꯨꯕ, ꯑꯃꯣꯠꯄ ꯌꯣꯡ ꯅꯪꯒꯨꯝꯕꯒ ꯃꯔꯨꯞ ꯑꯣꯏꯕ ꯑꯩ ꯄꯥꯝꯗꯦ. ꯑꯗꯨꯒꯨꯝꯕꯒꯤ ꯑꯁꯥ ꯇꯧꯖꯔꯤꯕ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛ. ꯂꯩꯄꯥꯛ ꯀꯌꯥꯗꯒꯤ ꯄꯥꯈꯪ ꯀꯌꯥ ꯑꯃ ꯑꯩꯍꯥꯛꯀꯤ ꯐꯖꯕ ꯑꯁꯤꯗ ꯉꯥꯎꯖꯔꯤꯕꯅꯤ, ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ. ꯑꯗꯨꯒ ꯅꯁꯛ ꯑꯗꯨ ꯌꯥꯝꯅ ꯊꯤꯕ ꯅꯪꯒ ꯑꯩꯅ ꯀꯔꯝꯅ ꯃꯔꯨꯞ ꯁꯥꯟꯅꯒꯅꯤ? ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ. ꯈꯨꯗꯛ ꯑꯁꯤꯗ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯍꯧꯕꯅ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯅꯤ. ꯑꯩꯗꯤ ꯆꯣꯡꯈꯠꯄꯁꯨ ꯉꯝꯃꯤ, ꯏꯔꯣꯏꯕꯁꯨ ꯍꯩ, ꯆꯦꯟꯕꯁꯨ ꯉꯝꯒꯅꯤ. ꯑꯗꯨꯒꯅꯦ ꯅꯍꯥꯛꯀ ꯁꯥꯟꯅꯄꯣꯠ ꯑꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯅ ꯅꯪꯕꯨ ꯈꯨꯗꯨꯝ ꯆꯟꯕꯁꯨ ꯉꯝꯒꯅꯤ. ꯑꯩꯍꯥꯛ ꯑꯁꯦ ꯁꯥꯟꯅꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯌꯣꯡ ꯑꯃꯈꯛꯅꯤ. ꯍꯦ ꯁꯛꯊꯤꯕ ꯌꯣꯡ, ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯦꯗꯅ. ꯅꯍꯥꯛꯀ ꯃꯔꯨꯞ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯅ ꯍꯦꯟꯅ ꯐꯩꯌꯦ. ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯌꯣꯡ ꯑꯗꯨꯗꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯃꯨꯜꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ. ꯆꯅꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯌꯣꯡ ꯑꯗꯨ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯅꯨ ꯑꯗꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯁꯥꯟꯅꯕ ꯊꯣꯔꯛꯂꯦ. ꯑꯆꯧꯕ ꯐꯖꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯄꯤꯛꯄ ꯒꯨꯍꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯃꯐꯝꯅꯤ. ꯃꯗꯨ ꯎꯕꯗ ꯆꯅꯨ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯐꯝ ꯑꯁꯦ ꯀꯌꯥꯗ ꯏꯪꯉꯤꯕꯅꯣ? ꯑꯁ, ꯃꯁꯤꯗꯒꯤ ꯃꯗꯨꯒꯤ ꯁꯛꯊꯤꯕ ꯌꯣꯡ ꯑꯗꯨꯅ ꯑꯩꯕꯨ ꯊꯤꯕꯁꯨ ꯉꯝꯂꯔꯣꯏ. ꯑꯗꯨꯒ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯌꯦꯜꯂꯛꯂꯔꯣꯏ. ꯉꯁꯤꯗꯤ ꯋꯥꯏ ꯁꯪꯅ ꯁꯥꯟꯅꯕ ꯌꯥꯔꯅꯤ. ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯅꯨ ꯁꯥꯟꯅꯕ ꯍꯧꯖꯔꯝꯃꯤ. ꯃꯍꯥꯛꯅ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯃꯊꯛꯇ ꯂꯪꯈꯠꯇꯨꯅ ꯁꯥꯟꯅꯕ ꯑꯗꯨꯗ ꯁꯅꯥꯒꯤ ꯄꯣꯠꯁꯛ ꯑꯣꯏꯕꯅ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯉꯥꯜꯅ ꯁꯅꯥꯒꯤ ꯐꯖꯔꯕ ꯃꯉꯥꯜ ꯑꯗꯨꯒ ꯆꯨꯁꯤꯟꯅꯈꯤꯗꯨꯅ ꯌꯥꯝꯅ ꯂꯪꯕ ꯃꯉꯥꯜ ꯑꯃ ꯐꯥꯎꯗꯣꯔꯛꯄꯗꯒꯤ ꯆꯅꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯕ ꯉꯝꯂꯝꯗꯦ. ꯃꯗꯨꯗꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯑꯣꯛꯄ ꯉꯝꯍꯧꯗꯕꯗꯒꯤ ꯒꯨꯍꯥ ꯑꯗꯨꯗ ꯐꯠ ꯇꯥꯁꯤꯟꯈ꯭ꯔꯦ. ꯃꯗꯨ ꯎꯕꯗ ꯆꯅꯨ ꯄꯥꯈꯠꯅ ꯑꯩꯒꯤ ꯑꯄꯣꯛꯄꯅ ꯄꯤꯕꯤꯔꯤꯕ ꯈꯨꯗꯣꯜ ꯑꯁꯦ ꯇꯥꯁꯤꯟꯈ꯭ꯔꯕꯀꯣ. ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤ ꯈꯨꯟꯒꯠꯀꯅꯤ? ꯒꯨꯍꯥ ꯑꯁꯤꯁꯨ ꯀꯌꯥꯗ ꯂꯨꯈ꯭ꯔꯕꯅꯣ. ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯎꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ. ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯆꯅꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯆꯔꯝꯃꯤ. ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯀꯞꯆꯔꯛꯂꯦ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯅꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯌꯣꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ. ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯕ ꯌꯣꯡ ꯑꯃꯨꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ. ꯌꯣꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯛꯍꯦꯜꯂꯕꯤ? ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯗꯤ? ꯅꯪꯅ ꯅꯄꯤ ꯇꯥꯕꯗꯨ ꯎꯕꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯃꯣꯏ ꯄꯥꯟꯗꯦ ꯍꯥꯏꯅꯔꯤꯕ ꯅꯨꯡ ꯐꯥꯎꯕ ꯄꯦꯊꯔꯦ. ꯁꯛꯊꯤꯕ ꯌꯣꯡ, ꯅꯪ ꯑꯣꯏꯔꯦ. ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯍꯥ ꯑꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ. ꯍꯣꯔꯦꯟ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯡꯕꯤꯔꯅꯤ. ꯃꯁꯤꯒꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯀꯞꯂꯤꯕ ꯑꯁꯦ. ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯑꯃꯨꯛ ꯀꯞꯆꯔꯛꯏ. ꯌꯣꯡ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯜꯂꯨꯒꯅꯨ, ꯑꯔꯥꯏꯕ ꯊꯕꯛꯅꯤ. ꯑꯗꯨꯕꯨ ꯁꯛꯍꯦꯜꯂꯕꯤ, ꯃꯁꯤ ꯈꯨꯟꯕꯤꯕꯒꯤ ꯑꯩꯒꯤꯗꯃꯛꯇꯤ ꯅꯍꯥꯛꯅ ꯀꯔꯤ ꯈꯨꯗꯣꯜ ꯄꯤꯕ ꯉꯝꯒꯅꯤ? ꯅꯍꯥꯛꯅ ꯄꯣꯠꯁꯛ ꯑꯗꯨ ꯈꯨꯟꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯂꯩꯇꯦꯡ ꯌꯥꯎꯔꯕ ꯐꯤꯖꯣꯜ, ꯁꯅꯥꯒꯤ ꯑꯇꯥꯡꯕ ꯂꯤꯛ, ꯐꯖꯔꯕ ꯃꯅꯤ ꯃꯨꯛꯇꯥꯅ ꯁꯥꯕ ꯑꯩꯒꯤ ꯀꯣꯛꯇ ꯎꯞꯂꯤꯕ ꯂꯨꯍꯨꯞ ꯑꯁꯤ ꯐꯥꯎꯕ ꯄꯤꯒꯅꯤꯌꯦ. ꯌꯣꯡ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯪꯒꯤ ꯐꯤꯖꯣꯜ, ꯂꯤꯛ, ꯂꯨꯍꯨꯞ ꯑꯗꯨ ꯅꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯒꯗꯧꯕꯅꯤ. ꯃꯗꯨꯒꯤ ꯆꯟꯅꯐꯝꯗꯤ ꯏꯐꯝꯗ ꯂꯩꯇꯦ. ꯇꯧꯕꯇꯕꯨ ꯅꯍꯥꯛꯅ ꯑꯩꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯅꯤ ꯈꯜꯂꯒ ꯅꯪꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ, ꯁꯥꯟꯅꯃꯤꯟꯅꯕ, ꯑꯍꯤꯡꯒꯤ ꯃꯇꯝꯗꯁꯨ ꯅꯪꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯕ, ꯈꯨꯗꯤꯡꯃꯛ ꯅꯪꯒ ꯄꯨꯟꯕ, ꯑꯗꯨꯗ ꯌꯥꯔꯕꯗꯤꯅꯦ ꯄꯣꯠꯁꯛ ꯑꯁꯦ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯟꯕꯤꯒꯅꯤ. ꯃꯗꯨ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯉꯝꯂꯣꯏ. ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯗꯨ ꯌꯥꯝꯅꯗꯤ ꯍꯩꯅꯔꯝꯗꯦ. ꯑꯗꯨꯕꯨ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯕꯗ ꯇꯥꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯍꯦꯛ ꯈꯨꯜꯂꯛꯄꯒ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯦꯟꯈꯤꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯁꯛꯊꯤꯕ ꯌꯣꯡ, ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯌꯥꯖꯔꯦ. ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯊꯨꯡꯖꯔꯣ. ꯌꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯟꯕꯤꯌꯨꯕ. ꯈꯨꯗꯤꯡꯃꯛ ꯌꯥꯅꯔꯕ ꯃꯇꯨꯡꯗ
ꯌꯣꯡ ꯑꯗꯨꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯇꯤꯡꯂꯤꯕ ꯊꯧꯔꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯟꯅꯄꯣꯠ ꯑꯗꯨꯕꯨ ꯈꯨꯜꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯪꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯍꯔꯥꯎꯅ ꯁꯥꯟꯅꯄꯣꯠ ꯑꯗꯨꯕꯨ ꯈꯨꯜꯂꯒ ꯊꯤꯟꯊꯕ ꯇꯧꯗ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯆꯣꯡꯗꯨꯅ "ꯁꯛꯍꯦꯜꯂꯕꯤ, ꯉꯥꯏꯈꯨꯑꯣ, ꯑꯗꯨꯝꯅ ꯆꯦꯟꯈꯤꯒꯅꯨ꯫ ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯅꯠꯇꯕꯅꯤꯅ ꯅꯪꯒꯨꯝꯅ ꯊꯨꯅ ꯆꯦꯟꯕ ꯉꯝꯗꯦ꯫ ꯌꯥꯔꯕꯗꯤ ꯑꯩꯕꯨꯁꯨ ꯉꯥꯏꯕꯤꯈꯣꯕ." ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦ, ꯑꯗꯨꯃꯛ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯌꯣꯡ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯅꯨꯒ ꯇꯣꯝꯕꯒ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯈꯣꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯊꯣꯡ ꯑꯗꯨꯗ ꯀꯟꯅ ꯊꯤꯜꯂꯒ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ "ꯑꯣ ꯁꯛꯍꯦꯜꯂꯕꯤ ꯔꯥꯖꯀꯨꯃꯥꯔꯤ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ꯫ ꯑꯩꯁꯨ ꯅꯍꯥꯛꯀ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯑꯁꯦ ꯁꯔꯨꯛ ꯌꯥꯖꯒꯦ꯫ ꯇꯥꯔꯤꯕ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔꯤ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯛꯄꯤꯌꯨꯕ." ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯅꯨ ꯀꯅꯥꯅꯣ ꯈꯜꯂꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯌꯣꯡ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯥꯎꯅ "ꯁꯛꯊꯤꯕ ꯌꯣꯡ, ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯣ." ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯡꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯕꯗꯤ ꯄꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯍꯨꯟ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯅ "ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ? ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯇꯧ ꯎꯠꯄꯕꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯂꯥꯛꯂꯝꯕ ꯑꯗꯨꯕꯨꯅ ꯀꯅꯥ ꯑꯣꯏꯔꯝꯂꯕꯒꯦ? ꯅꯠꯇ꯭ꯔꯒꯅ ꯑꯆꯧꯕ ꯍꯤꯡꯆꯥꯕꯒ ꯂꯥꯛꯂꯒ ꯅꯍꯥꯛꯄꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯜꯂꯛꯄ ꯑꯣꯏꯔꯤꯕ꯭ꯔꯥ?" ꯆꯅꯨ ꯄꯥꯈꯠꯅ "ꯅꯠꯇꯦ ꯑꯄꯣꯛꯄ, ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯑꯃꯣꯠꯄ ꯌꯣꯡ ꯑꯃꯨꯕ ꯑꯃꯈꯛꯅꯤ." "ꯑꯦ, ꯌꯣꯡ ꯑꯗꯨꯅ ꯀꯔꯤꯕꯨ ꯄꯥꯝꯂꯤꯕ? ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯏꯆꯥꯗ?" "ꯑꯄꯣꯛꯄ, ꯉꯔꯥꯡ ꯑꯁꯦ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯏꯇꯣꯝꯇ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯒꯨꯍꯥ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯌꯣꯡ ꯑꯃꯨꯕ ꯑꯁꯤ ꯂꯥꯛꯇꯨꯅ ꯈꯣꯝꯒꯠꯄꯤꯔꯝꯕꯅꯤ꯫ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯕꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯀ ꯑꯩꯒ ꯌꯥꯅꯕ ꯑꯃꯈꯛ ꯊꯝꯅꯈꯤ, ꯋꯥꯁꯛꯅꯈꯤ." "ꯀꯔꯤ ꯌꯥꯅꯕꯅꯣꯅꯦ ꯏꯆꯥꯅꯨꯄꯤ?" "ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯕ, ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯛꯁꯤꯟꯕ ꯃꯑꯣꯡꯗ ꯑꯣꯏꯒꯗꯕ, ꯃꯗꯨꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯄꯣꯛꯄ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯑꯩꯒ ꯂꯣꯏꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯅꯤ." ꯇꯟꯖꯥ ꯑꯁꯤꯗ ꯌꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ "ꯆꯥꯟꯕꯤꯗꯨꯅ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯁꯛꯍꯦꯜꯂꯕꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯅꯪꯒ ꯑꯩꯒ ꯋꯥꯁꯛꯅꯈꯤꯕ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯂꯕ꯭ꯔꯥ?" ꯇꯣꯝꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ "ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛꯅ ꯑꯃꯨꯛꯇꯪꯕꯨ ꯋꯥꯁꯛꯅꯈ꯭ꯔꯕꯗꯤ ꯋꯥꯁꯛ ꯑꯗꯣ ꯊꯨꯒꯥꯏꯒꯦ ꯈꯟꯒꯅꯨ꯫ ꯅꯪꯒꯤ ꯇꯨꯡꯗ ꯃꯥꯡꯖꯕꯇ ꯂꯥꯛꯀꯅꯤ꯫ ꯃꯗꯣ ꯌꯥꯝꯅ ꯐꯠꯇꯕ, ꯂꯧꯅꯝ ꯍꯩꯕ ꯑꯃꯒꯤ ꯃꯆꯠꯅꯤ꯫ ꯆꯠꯂꯣ, ꯈꯨꯗꯛ ꯑꯁꯤꯗ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯣꯡ ꯑꯗꯨꯕꯨ ꯆꯪꯍꯜꯂꯛꯎ." ꯆꯅꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯇꯟꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯣꯡ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯁꯨ ꯆꯅꯨꯒꯤ ꯃꯇꯨꯡꯗ ꯍꯔꯥꯎꯅ ꯏꯟꯅꯔꯛꯏ꯫ ꯆꯅꯨꯗꯤ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯐꯝꯅꯕ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯣꯡ ꯑꯗꯨꯗꯤ ꯐꯝꯅꯅꯕ ꯑꯗꯨ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯣꯏꯕꯅ ꯆꯣꯡꯈꯠꯄ ꯉꯝꯗꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯁꯛꯍꯦꯜꯂꯕꯤ, ꯑꯩꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯌꯨ." ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨ ꯁꯥꯎꯅ ꯌꯣꯡ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯆꯅꯨ ꯇꯞꯊꯔꯒ ꯃꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯌꯣꯡ ꯑꯗꯨꯕꯨ ꯐꯝꯅꯅꯕ ꯑꯗꯨꯗ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯍꯔꯥꯎꯅ "ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯥꯀꯟ ꯑꯁꯤꯗ ꯑꯩꯁꯨ ꯆꯥꯛꯂꯦꯟ ꯑꯁꯦ ꯄꯨꯟꯅ ꯆꯥꯕ ꯐꯪꯂꯒꯅꯤ꯫ ꯀꯗꯥꯏ, ꯑꯩꯒꯤ ꯑꯆꯥ ꯑꯊꯛꯇꯤ?" ꯆꯅꯨꯅ ꯌꯣꯡ ꯑꯗꯨꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯣꯡ ꯑꯗꯨꯅ "ꯁꯛꯍꯦꯜꯂꯕꯤ, ꯃꯁꯤꯒꯤ ꯆꯤꯟꯖꯥꯛ ꯑꯁꯦ ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯕꯅꯣ! ꯑꯁꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯑꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯑꯩ ꯆꯥꯔꯛꯇ꯭ꯔꯤ꯫ ꯌꯥꯔꯕꯗꯤ ꯈꯖꯤꯛꯇꯒ ꯍꯥꯞꯄꯤꯌꯨꯕ." ꯆꯅꯨꯅ ꯁꯥꯎꯅꯤꯡꯅ ꯌꯣꯡ ꯑꯗꯨꯒꯤ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯁꯥꯎꯅ "ꯀꯔꯤꯅꯣ ꯆꯅꯨ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯖꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃꯤꯑꯣꯏꯕꯒꯨꯝꯕꯅꯤ, ꯋꯥꯈꯜꯇꯕꯨ ꯇꯣꯉꯥꯜꯂꯤ ꯍꯥꯏꯖꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯕꯨ ꯍꯧꯅꯕ꯭ꯔꯅꯦ?" "ꯑꯄꯣꯛꯄ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ." ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯅꯨꯅ ꯐꯖꯅ ꯌꯣꯡ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕꯗ ꯌꯣꯡ ꯑꯗꯨ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ "ꯁꯛꯍꯦꯜꯂꯕꯤ, ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯄꯨꯛ ꯑꯁꯤ ꯊꯜꯂꯕꯅꯤꯅ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯗꯨꯅ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ꯫
ꯑꯩꯍꯥꯛꯄꯨ ꯊꯥꯡꯗꯨꯅ ꯅꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯄꯨꯕꯤꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯨꯝꯂꯨꯔꯁꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨ ꯄꯥꯈꯠꯅ, ꯅꯠꯇꯦ, ꯑꯩ ꯃꯗꯨ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯇꯤ ꯁꯥꯅꯤ, ꯃꯇꯧ ꯀꯔꯝꯅ ꯃꯤꯑꯣꯏꯕ ꯑꯩꯒ ꯇꯨꯃꯤꯟꯅꯒꯅꯤ? ꯑꯩ ꯃꯗꯨ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯅꯍꯥꯛ ꯍꯟꯈ꯭ꯔꯣ, ꯃꯐꯝ ꯑꯁꯤꯗ ꯄꯟꯊꯗꯨꯅ ꯂꯩꯔꯒꯅꯨ꯫ ꯇꯣꯝꯕꯅ ꯁꯥꯎꯅ, ꯆꯅꯨ, ꯅꯍꯥꯛꯄꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯁꯨꯔꯕꯒꯦ? ꯃꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅ ꯉꯥꯡꯒꯗꯧꯕ ꯅꯠꯇꯦ꯫ ꯅꯪꯅ ꯌꯣꯡ ꯑꯁꯤꯗ ꯋꯥꯁꯛ ꯅꯝꯕ ꯊꯣꯛꯂꯕꯅꯤꯅ ꯋꯥꯁꯛ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯆꯠꯄ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯃꯇꯥ ꯈꯨꯗꯤꯡꯃꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯁꯛꯅ ꯊꯣꯛꯂꯨꯔꯕꯗꯤ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯁꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯆꯠꯅꯔꯛꯂꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯕꯨ ꯅꯍꯥꯛꯅ ꯈꯛ ꯊꯨꯒꯥꯏꯒꯦ ꯈꯟꯒꯅꯨ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ, ꯑꯗꯨꯒ ꯌꯣꯡ ꯑꯗꯨꯕꯨ ꯁꯥꯎꯅ ꯄꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯌꯧꯔꯕꯗ ꯌꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯎꯄꯨ ꯃꯊꯛ ꯑꯗꯨꯗ ꯊꯥꯡꯀꯠꯂꯒ ꯊꯝꯂꯝꯃꯤ꯫ ꯆꯅꯨ ꯁꯥꯎꯅ, ꯍꯦ ꯁꯛꯊꯤꯕ, ꯑꯃꯣꯠꯄ ꯌꯣꯡ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯕ ꯊꯣꯛꯂꯒꯗꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯉꯩ ꯅꯍꯥꯛꯄꯨ ꯑꯃꯨꯕ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯥꯊꯤꯔꯕ ꯁꯥ ꯀꯩꯁꯤꯡꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯒꯅꯤ, ꯃꯁꯤ ꯈꯪꯖꯤꯜꯂꯨ꯫ ꯁꯀꯦꯂꯕꯤ, ꯑꯩꯍꯥꯛ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯣꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯅꯨ꯫ ꯑꯩꯍꯥꯛꯁꯨ ꯅꯪꯒꯨꯝꯅ ꯐꯖꯕ ꯑꯃꯣꯟꯕ ꯐꯃꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯄꯥꯝꯖꯩ꯫ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯤꯡꯊꯧꯗ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ꯭ꯔꯥ? ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯗꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯣꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯒ ꯁꯥꯐꯨ ꯀꯟꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯌꯣꯡ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯏ ꯑꯣꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨ ꯄꯥꯈꯠꯅ, ꯍꯦ ꯁꯛꯊꯤꯕ ꯌꯣꯡ, ꯑꯗꯨꯝꯅ ꯁꯥꯁꯤꯟꯅꯕ ꯃꯇꯧꯗꯣ ꯎꯠꯂꯛꯀꯅꯨ꯫ ꯍꯧꯒꯠꯂꯨ, ꯑꯗꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯒꯅꯨ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯌꯣꯡ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯣꯔ ꯑꯗꯨ ꯍꯣꯜꯂꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ, ꯑꯣ, ꯌꯣꯡ ꯑꯁꯦ ꯑꯩꯍꯥꯛꯅ ꯂꯪꯕꯗꯒꯤ ꯇꯁꯦꯡꯅꯃꯛꯀꯤ ꯇꯥꯏꯕꯪ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯀꯣ꯫ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯃꯨꯛꯇꯗꯤ ꯍꯧꯒꯠꯂꯣ꯫ ꯄꯥꯎ ꯑꯁꯤꯕꯨ ꯑꯩꯒꯤ ꯑꯄꯣꯛꯄꯗ ꯀꯔꯝꯅ ꯇꯝꯒꯅꯤ? ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯥꯏꯈꯨꯕ ꯊꯕꯛ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯑꯩ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯌꯥꯔꯕꯗꯤ ꯑꯃꯨꯛꯇ ꯍꯧꯒꯠꯇꯨꯅ ꯏꯐꯝꯗ ꯋꯥꯀꯠꯂꯔꯣ ꯕꯥ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯌꯣꯡ ꯑꯗꯨꯕꯨ ꯄꯝꯈꯠꯄꯤꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ, ꯑꯗꯨꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯃꯔꯤꯛ ꯑꯗꯨꯅ ꯌꯣꯡ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯗ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯦ ꯌꯣꯡ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨ ꯉꯛꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯆꯅꯨꯒꯤ ꯃꯊꯥꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯦꯠꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯌꯣꯡ ꯑꯗꯨ ꯐꯖꯔꯕ, ꯃꯃꯤꯠꯅ ꯊꯥꯒꯨꯝꯅ ꯂꯪꯂꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯉꯛꯅ, ꯁꯀꯦꯂꯕ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯃꯨꯕ ꯌꯣꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯁꯀꯦꯂꯕꯤ, ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯌꯣꯡ ꯑꯗꯣ ꯏꯁꯥꯃꯛꯅ ꯑꯣꯟꯈꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯏꯃꯤꯡꯅ ꯊꯧꯕ ꯀꯧꯖꯩ꯫ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯇꯤ ꯌꯣꯡ ꯑꯣꯜꯂꯤꯕ? ꯅꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪ ꯇꯧꯕꯒ ꯍꯩꯕ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯅꯠꯇꯦ ꯁꯀꯦꯂꯕꯤ, ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯥꯞ ꯑꯃꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯍꯥꯛꯅ ꯌꯣꯡ ꯑꯣꯟꯈꯤꯕ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯅꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯒꯦ ꯇꯥꯔꯣ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯈꯔ ꯂꯤꯔꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯛ ꯍꯟꯊꯕꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯎꯃꯪ ꯑꯃꯗ ꯊꯧꯕ ꯑꯗꯨ ꯃꯈꯨꯠꯇ ꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯁꯖꯤ ꯑꯃꯈꯛꯄꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯀꯪꯉꯥꯎꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯧꯕ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯂꯒ, ꯍꯧꯖꯤꯛꯇꯤ ꯑꯄꯪꯕ ꯁꯖꯤ, ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ? ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯕ ꯇꯥꯔꯦꯗꯅ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯀꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯈꯣꯏꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯦ
ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯖꯤꯕꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯁꯨ ꯅꯈꯣꯏꯒꯨꯝꯅ ꯍꯤꯡꯂꯤꯕ ꯖꯤꯕ ꯑꯃꯅꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯐꯖꯕ ꯑꯁꯤꯕꯨ ꯂꯣꯏꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯖꯤꯕꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯃꯥꯡꯅꯅꯕ ꯀꯔꯤ ꯊꯧꯔꯝꯕꯨ ꯁꯤꯟꯈꯤꯕ ꯌꯥꯎꯔꯕꯒꯦ? ꯃꯤꯍꯥꯠꯄ ꯁꯥ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯇꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯊꯧꯕ ꯁꯥꯎꯅ "ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯑꯗꯨ ꯏꯐꯝꯗ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯕꯒꯦ? ꯑꯩꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯑꯩ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯒ ꯎꯃꯪ ꯑꯁꯤꯁꯨ ꯑꯩꯍꯥꯛꯀꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ, ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯅꯍꯥꯛꯅ ꯊꯤꯡꯕꯒꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯕ ꯅꯤꯡꯊꯧ! ꯄ꯭ꯔꯀ꯭ꯔꯤꯇꯤꯗꯒꯤ ꯍꯧꯔꯒ ꯅꯍꯥꯛ ꯐꯥꯎꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯦ, ꯎꯃꯪ ꯑꯁꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ, ꯅꯍꯥꯛꯀꯤ ꯃꯐꯝ ꯅꯠꯇꯦ꯫ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯕꯒꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯖꯤꯕ ꯑꯁꯤꯕꯨ ꯍꯥꯠꯄꯒꯤ ꯑꯌꯥꯕ ꯑꯗꯨꯁꯨ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯑꯁꯨꯝꯅ ꯊꯧꯕꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯃꯨꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯅꯤꯡꯊꯧ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯎꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯄꯥꯏ ꯍꯧꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯈꯔ ꯆꯠꯊꯣꯛ꯫ ꯑꯩꯍꯥꯛ ꯁꯖꯤ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ"꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯦꯟ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯗ ꯀꯥꯞꯀꯗꯕꯒꯤ ꯐꯤꯔꯦꯞꯇ ꯂꯩꯈ꯭ꯔꯦ꯫ ꯊꯧꯕꯒꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯆꯧꯕ ꯁꯥ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯧꯕ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯝꯃꯤ꯫ "ꯍꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯤꯡꯊꯧ! ꯅꯍꯥꯛꯄꯨ ꯑꯩꯅ ꯉꯁꯤꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯍꯜꯂꯒꯅꯤ꯫ ꯅꯍꯥꯛꯄꯨ ꯑꯄꯤꯛꯄ ꯁꯛꯊꯤꯕ ꯌꯣꯡ ꯑꯃꯈꯛ ꯑꯣꯜꯂꯣ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯄꯨ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯩꯁꯤꯡ ꯑꯁꯤꯅ ꯍꯥꯠꯇꯨꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯉꯝꯂꯒꯅꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯅꯁꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯖꯤ ꯑꯁꯤꯕꯨ ꯍꯥꯠꯇꯨꯅ ꯅꯍꯥꯛꯀꯤ ꯆꯤꯟꯖꯥꯛ ꯑꯣꯏꯒꯦ ꯅꯤꯡꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯥꯄꯜ ꯑꯗꯣ ꯀꯥꯈꯣꯗꯅ"꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯊꯧꯕꯕꯨ ꯌꯣꯡ ꯑꯃꯈꯛ ꯑꯣꯜꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯌꯣꯡ ꯑꯣꯜꯂꯕ ꯅꯤꯡꯊꯧ ꯊꯧꯕꯗꯨꯅ ꯄꯥꯈꯠꯅ "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯏꯁꯥꯒꯤ ꯐꯤꯚꯝꯗ ꯑꯃꯨꯛꯇ ꯑꯣꯟꯊꯣꯛꯍꯟꯕꯤꯌꯨꯕ꯫ ꯑꯩꯅ ꯅꯐꯝꯗ ꯅꯣꯟꯖꯗꯨꯅ ꯍꯥꯏꯖꯔꯤ, ꯑꯩꯍꯥꯛ ꯍꯧꯖꯤꯛꯃꯛ ꯋꯥꯁꯛꯆꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯑꯃꯥꯡꯕ ꯇꯧꯖꯔꯔꯣꯏ꯫ ꯑꯩꯍꯥꯛ ꯖꯤꯕꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒꯦ꯫ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇꯗꯤ ꯃꯤꯑꯣꯏꯕꯒꯤ ꯐꯤꯚꯝꯗ ꯑꯣꯟꯊꯣꯛꯍꯟꯕꯤꯔꯝꯃꯨ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ꯫ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯖꯔꯛꯂꯦꯗꯅ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯅꯥꯄꯜ ꯑꯗꯨꯒꯤ ꯗꯟꯗꯤꯗꯤ ꯄꯤꯗꯅꯗꯤ ꯇꯣꯛꯂꯔꯣꯏ꯫ ꯆꯥꯟꯕꯤꯗꯨꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤꯌꯨꯕ꯫ ꯅꯍꯥꯛꯅ ꯁꯥꯞ ꯑꯗꯨꯗꯒꯤ ꯀꯟꯖꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯖꯤꯕꯁꯤꯡ ꯑꯁꯤꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯈꯛ ꯊꯤꯌꯨ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯅꯍꯥꯛꯅ ꯆꯨꯝꯊꯣꯛꯄꯤꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯅꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕ ꯂꯣꯏꯔꯕꯗ ꯆꯅꯨꯗꯨ ꯏꯀꯥꯏꯕꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯧꯕꯅ "ꯁꯒꯦꯂꯕꯤ, ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯐꯝꯗ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯖꯤꯕꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯄꯤꯌꯨ꯫ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯒꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯋꯥꯁꯛ ꯑꯗꯨꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯁꯛꯆꯔꯤ꯫ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯖꯤꯕꯁꯤꯡꯕꯨ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯇꯧꯖꯔꯔꯣꯏ꯫ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯖꯔꯒꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨꯁꯨ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯅꯤꯗꯅ ꯑꯐꯕ ꯒꯨꯟ ꯆꯦꯟꯕꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯁꯈꯦꯂꯕꯤ, ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯍꯪꯖꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯒꯗꯕ ꯈꯨꯗꯤꯡꯃꯛ ꯏꯐꯝꯗ ꯇꯥꯛꯄꯤꯌꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯑꯩꯍꯥꯛ ꯊꯨꯡꯍꯟꯖꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ꯫ ꯁꯈꯦꯂꯕꯤ, ꯅꯪꯁꯦ ꯑꯩꯍꯥꯛꯅ ꯑꯁꯨꯝ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯒꯨꯝꯅ ꯁꯈꯦꯟꯕꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯩꯍꯥꯛ ꯅꯪꯒꯤ ꯆꯪꯈꯣꯜꯂꯕꯤ ꯅꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯑꯁꯤꯗ ꯌꯥꯕꯤꯌꯨ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯀꯔꯤ ꯑꯅꯤꯡꯕ ꯂꯩꯕꯒꯦ? ꯑꯩꯍꯥꯛꯇꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯍꯩ ꯑꯗꯨꯇꯕꯨ ꯉꯥꯏꯖꯕꯅꯤ꯫ ꯑꯩꯁꯨ ꯑꯗꯣꯝꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯐꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯑꯩꯍꯥꯛ ꯑꯁꯦ
ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯤꯕꯅꯤ ꯁꯦ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯅꯐꯝꯗ ꯁꯤꯟꯅꯖꯔꯕꯅꯤ ꯄꯨꯕꯤꯔꯣ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯏꯁꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕ ꯍꯔꯥꯎꯅ ꯆꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯣꯃꯣ ꯅꯣꯛꯆꯩ ꯇꯟꯖꯥ ꯑꯗꯨꯗ ꯆꯅꯨꯒꯤ ꯃꯄꯥ ꯑꯗꯨ ꯁꯥꯎꯅ ꯀꯔꯤ ꯑꯩꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯃꯈꯩ ꯏꯐꯝꯗ ꯎꯠꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯈ꯭ꯔꯒꯦ ꯍꯦ ꯂꯝꯍꯦꯟꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯊꯥꯛ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯌꯣꯡ ꯑꯃꯨꯕ ꯑꯃꯗꯒꯤ ꯑꯣꯜꯂꯛꯄ ꯃꯁꯥꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯅꯨꯄꯥ ꯑꯁꯤꯗ ꯀꯔꯝꯅ ꯅꯪꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯄꯤꯊꯣꯛꯂꯤꯕꯅꯣ ꯅꯍꯥꯛꯄꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯂꯤꯕ ꯑꯁꯦ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕ ꯄꯥꯈꯠꯅ ꯇꯣꯝꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯒ ꯏꯄꯥꯒꯨꯝꯂꯕ ꯑꯩꯍꯥꯛꯄꯨ ꯃꯃꯥꯡꯊꯛꯇ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯑꯩꯍꯥꯛ ꯁꯒꯦꯂꯕꯤ ꯆꯅꯨ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯂꯥꯞꯊꯣꯛꯍꯟꯕꯤꯒꯅꯨꯕ ꯇꯣꯝꯕ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯐꯠ ꯀꯥꯎꯊꯣꯛꯂꯒ ꯑꯗꯨꯒꯨꯝꯕ ꯃꯤꯅꯣꯛ ꯃꯤꯆꯥꯟ ꯍꯩꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯐꯪꯒꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯕꯨ ꯑꯄꯪꯕ ꯈꯛ ꯁꯤꯒꯦ ꯊꯧꯔꯥꯡꯒꯅꯨ ꯑꯩ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯅꯠꯇꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯈꯤꯕꯅ ꯅꯍꯥꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯑꯩꯅ ꯃꯇꯝ ꯄꯤꯔꯤ ꯅꯍꯥꯛ ꯆꯠꯍꯧꯔꯣ ꯄꯥꯕꯨꯡ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯄꯥꯕꯨꯡꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯕꯤ ꯑꯗꯨꯕꯨ ꯉꯁꯤ ꯄꯥꯕꯨꯡꯅ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯅ ꯈꯛ ꯊꯥꯖꯕ ꯉꯝꯗꯦ ꯋꯥꯐꯝ ꯑꯗ ꯍꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯍꯥꯛ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯖꯕꯗ ꯏꯁꯥꯅ ꯑꯌꯥꯕ ꯄꯤꯖꯔꯤ ꯀꯔꯤ ꯅꯪꯃꯛꯅꯁꯨ ꯑꯩꯒꯤ ꯏꯊꯛ ꯀꯥꯕ ꯁꯥꯏ ꯈꯪꯉꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯦꯝꯅ ꯊꯥꯔꯣꯏ ꯋꯥꯁꯦ ꯍꯥꯏꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨ ꯄꯥꯈꯠꯅ ꯁꯦ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅꯃꯛ ꯅꯪꯒꯤ ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤ ꯅꯠꯇꯦ ꯁꯈꯦꯂꯕꯤ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩ ꯀꯩꯁꯨ ꯆꯦꯜꯂꯣꯏ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯆꯁꯅꯨ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯛꯂꯦꯡ ꯂꯦꯡꯈ꯭ꯔꯔꯣꯏ ꯅꯪꯕꯨ ꯄꯨꯗꯅꯗꯤ ꯑꯩꯍꯥꯛ ꯈꯛꯍꯟꯈ꯭ꯔꯔꯣꯏ ꯆꯅꯨꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯊꯧꯕꯗꯤ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯇꯣꯝꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯂꯪꯂꯕ ꯊꯥꯡꯁꯥꯡ ꯑꯃꯈꯛ ꯄꯥꯏꯗꯨꯅ ꯁꯥꯎꯅ ꯆꯪꯂꯛꯂꯦ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯑꯗꯨ ꯋꯥꯈꯜ ꯃꯥꯡꯈꯤꯗꯨꯅ ꯑꯗꯨꯃꯛ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯇꯣꯝꯕꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯏꯄꯥꯒꯨꯝꯂꯕ ꯑꯩꯍꯥꯛ ꯆꯅꯨꯕꯨ ꯄꯨꯗꯅꯗꯤ ꯈꯛ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯑꯩ ꯃꯍꯥꯛ ꯌꯥꯎꯗꯅ ꯍꯤꯡꯕꯁꯨ ꯉꯝꯂꯣꯏ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯌꯥ ꯑꯩꯒꯤ ꯏꯊꯛꯇꯁꯨ ꯅꯦꯠꯄ ꯁꯥꯏ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯅ ꯅꯍꯥꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯊꯧꯕ ꯆꯅꯨꯗ ꯄꯤꯔꯣꯏꯅꯅ ꯌꯦꯡꯖꯔꯛꯏ ꯆꯅꯨꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯊꯧꯕꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒꯨꯝ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯛꯏ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯕ ꯊꯧꯕꯅꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯀꯞꯂꯒ ꯏꯄꯥꯒꯨꯝꯂꯕ ꯑꯩꯍꯥꯛ ꯍꯜꯂꯔꯣꯏ ꯑꯩꯒꯤ ꯏꯊ꯭ꯋꯥꯏ ꯑꯁꯦ ꯆꯅꯨꯒꯤꯗꯃꯛ ꯊꯥꯗꯣꯛꯂꯕꯁꯨ ꯉꯝꯒꯅꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯄꯤꯌꯨ ꯑꯌꯥꯕꯗꯣ ꯄꯤꯖꯔꯤ ꯇꯧꯕꯇꯕꯨ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯆꯅꯨ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯃꯗꯨꯕꯨ ꯑꯩꯅ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤ ꯇꯣꯝꯕ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯋꯥꯡꯅ ꯍꯥꯏꯒꯠꯂꯛꯂꯒ ꯅꯤꯡꯊꯧ ꯇꯣꯝꯕ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯂꯕꯅꯤꯅ ꯅꯍꯥꯛꯄꯨꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯔꯣꯏ ꯅꯨꯄꯥ ꯃꯆꯥ ꯋꯥꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯋꯥꯡꯅ ꯍꯥꯏꯒꯠꯂꯒ ꯁꯥꯎꯅ ꯊꯧꯕ ꯇꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯗꯨ ꯎꯕꯗ ꯆꯅꯨꯗꯤ ꯃꯃꯤꯠ ꯑꯗꯨ ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯄ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯧꯕꯁꯨ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯆꯅꯨ ꯑꯃꯁꯨꯡ ꯊꯧꯕꯅ ꯈꯜꯂꯝꯕ ꯑꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯇꯣꯝꯕꯅ ꯃꯍꯥꯛꯀꯤ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯒ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯊꯧꯕꯕꯨ ꯍꯧꯒꯠꯄꯤꯔꯒ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯕꯣꯔ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯀꯔꯤꯒꯤ ꯅꯍꯥꯛꯀꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯕꯨ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯗꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯕꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕ ꯍꯔꯥꯎꯅ ꯇꯣꯝꯕꯕꯨ ꯀꯣꯟꯁꯤꯟꯖꯔꯒ ꯊꯥꯒꯠꯆꯔꯤ ꯄꯥꯒꯨꯝꯂꯕ ꯆꯅꯨ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯥꯕꯨꯡ ꯅꯍꯥꯛ ꯑꯗꯨꯝꯅ ꯐꯠꯇꯕ ꯃꯑꯣꯡ ꯎꯠꯂꯤꯕ ꯀꯔꯤꯒꯤꯅꯣ
ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯏꯁꯥꯁꯦ ꯅꯤꯛꯂꯕꯅꯤ꯫ ꯏꯄꯥꯅ ꯑꯁꯨꯝꯅ ꯇꯧꯕꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯍꯥꯛꯀꯤꯗꯃꯛ ꯂꯦꯞꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯄꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯍꯥꯟꯅ ꯎꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯂꯦꯞꯄ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯏꯄꯥꯅ ꯂꯦꯝꯅ ꯊꯥꯒꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯏꯄꯥꯅ ꯑꯌꯦꯠꯄ ꯑꯗꯣ ꯄꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯅꯨ ꯑꯃꯁꯨꯡ ꯊꯧꯕ ꯑꯗꯨ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ, ꯁꯦꯕꯥ ꯇꯧꯕ ꯑꯗꯨ ꯆꯅꯨꯒ ꯊꯧꯕꯒꯅ ꯍꯔꯥꯎꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯔꯒ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁ꯭ꯋꯔꯒ ꯊꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯐꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯔꯥꯎꯅ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯣꯔꯛꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯅꯍꯥꯛ ꯅꯁꯥꯃꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯑꯐꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯏ, ꯑꯄꯦꯟꯕ ꯄꯣꯛꯆꯔꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯐꯕ ꯊꯧꯖꯥꯜ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯁꯛꯇꯤ ꯂꯩꯕ ꯅꯆꯥ ꯑꯃꯈꯛ ꯐꯪꯕ ꯑꯣꯏꯖꯔꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯪꯂꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯅꯨ ꯑꯃꯁꯨꯡ ꯊꯧꯕ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒ ꯍꯔꯥꯎꯅ ꯄꯥꯟꯈꯤꯔꯝꯃꯤ꯫